Tronglawbida thokiba laibaktiba thodokta pekliba angang ani thawai mangkiba amade CRPF na nongmai na kapada mioi ahum hatkibagi thodok aduga mari leinana ngasi MPCC gi president su oiriba hanagi chief minister Okram Ibobi na luchingduna Congress ki MLA sing na tongan ba point tara yawba memorandum ama Manipur gi governor da ngasi pishin kray ngasi governor unaduna memorandum pishin kiba aduga mari leinana MPCC gi president Okram Ibobi na hai Tronglawbi gi thodokta angang ani leikidaba asi mata da palibalenga asina konglei tuna action lokhalamba yabane mihad adu pendaba fongdoktuna khongjang jangsin kiba singda CRPF na chatakiba thawong sing adu ahen ba thawong ne mob ama lakshin na ba hotnabada lathi charge to yai water cannon natraga tear gas cell kaplaga miyam adu tanthokpa yai Yadaya Dragana rule game matung inna makongda kapkadabane adubu numit aduda CRPF na miyamda atamdana nung may kapkibagi thawong adudi kahen ba thawong ni makoy na mob adu control tawbangam dragana state force ki mating lauramba sigyay pundamak adu kantoklaga ahen ba forces na kibadagi miyoy ohum adu nung may napanduna laikidabani hayna mahak na fungdoke Manipur gi law and order ase kanana control tawribano amaga amata coordination lainadrabara hayna hangladuna mahak na makata na hai leibaki irang asida opposition ge khudong chaba lobagi wadi nate hojek oirakliba fibam asina Manipur ase India ge saruk ama natrabara haina khalhalle atoppa state amada Manipur ge irang ase thokpa oiramnabade asigumba fibam asida adum thamgadra haina hangbaga loinana Government of India na Manipur da ahenba meeting changbiduna Manipur da tangdu leitaba hanjilakna bokhna biyu haina mahakna governor da wafam sing ase thamki haina fongdoke governor gi maike digi su athuba matamda Ministry of Home Affairs da che thaduna khangalagani haina thazaba pirakhe haina mahakna makata ki Manipur se pikraba state chida maike khuding mak mai saksalak pagi mawngda masi government of India sina Laiba center ki government, adugo state government sina karino moi yengi ba tauriba pibam si karai dano akoi si haibam khangda bagi pibam mumda laiba Manipur si aduna masi pikraba state sidai da tauriba maung si maikai khuding mak loina ba nagaga kukiga sida torong laubi ga tauriba mayam puna maksing se akoi di government of India ki seriousness commitment aduga state government gi su akoi tawum pokpa duty se masi control tawna base yu udaba aduna noma gi praja sing si awaba hendel lakpa tawriba mayam pudem mukti da koi honorable governor unarga masi jana governor da koi appropriate action lokhat biu haina koi adumai tawna thamderu